ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ꯫ ꯂꯧꯕꯤꯔꯁꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ꯫ ꯋꯥꯔꯤꯁꯤꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ, ꯀꯞꯅꯤꯡꯕ, ꯑꯋꯥꯕ ꯀꯌꯥꯁꯨ ꯌꯥꯎꯏ꯫ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯒꯗꯧꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯌꯦꯟ ꯊꯧꯗꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯃꯥꯗꯣ ꯈꯣꯝꯂꯥꯡ ꯊꯣꯛꯇꯕꯗꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯅ ꯈꯣꯝꯂꯥꯡ ꯑꯣꯏꯅ ꯄꯤꯊꯛꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯤ ꯀꯌꯥ ꯐꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯘꯤ ꯊꯥꯎ, ꯁꯥ ꯉꯥ ꯂꯦꯞꯇꯅ ꯆꯥꯕ ꯑꯗꯨꯅ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯏ ꯃꯌꯥꯝ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯈꯣꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗ꯭ꯔꯥ?" ꯃꯅꯥꯏ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯅꯨꯡꯉꯥꯏꯍꯟꯖꯒꯅꯤ"꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯤ꯫ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯅꯨꯕꯤꯗꯨꯅ ꯑꯗꯨꯒ ꯄꯣꯕ ꯐꯥꯎꯕ ꯄꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯕꯗꯤ ꯏꯉꯝ ꯉꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯀꯅꯥꯅꯣ ꯊꯣꯛꯂꯛꯎ"꯫ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯗꯨ ꯇꯨꯝꯕ ꯌꯥꯗꯦ, ꯆꯥꯕ ꯌꯥꯗꯦ, ꯅꯥꯍꯦꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯥꯏꯕ ꯌꯦꯡꯂꯨꯕꯗ ꯊꯧ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯊꯧ ꯇꯧꯔꯦ꯫ ꯂꯥꯏꯁꯨ ꯈꯨꯔꯨꯝꯂꯦ, ꯑꯗꯨꯕꯨ ꯐꯕꯗꯤ ꯂꯩꯇꯦ꯫ ꯄꯨꯛ ꯀꯪꯈꯠꯇꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯗꯦꯁ ꯀꯣꯏꯔꯛꯄ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯋꯥꯡ ꯆꯥꯎꯏ, ꯐꯖꯩ, ꯅꯤꯡꯊꯧ ꯎꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯁꯪꯕꯗ ꯍꯥꯏ꯫ ꯊꯣꯡꯁꯪꯕꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯃꯁꯥ ꯉꯝꯗꯦ, ꯎꯟꯅꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ MLA ꯁ꯭ꯀꯣꯠꯅ ꯁꯛ ꯇꯥꯈꯠꯄꯒꯨꯝꯕꯅꯤ"꯫ ꯗꯦꯁ ꯀꯣꯏꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥꯒꯤ ꯃꯔꯝꯗ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯆꯪꯕ ꯌꯥꯍꯟꯕꯤꯌꯨ"꯫ ꯊꯣꯡꯁꯪꯕꯅ, "ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯌꯨ, ꯆꯪꯍꯟꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯗꯨꯅ, "ꯍꯦ ꯁꯟꯇ꯭ꯔꯤ, ꯅꯪ ꯌꯥꯝꯅ ꯇꯥꯈꯠꯂꯛꯀꯅꯨꯀꯣ꯫ ꯐꯩ, ꯄꯩꯁꯥ ꯄꯤꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯗꯨꯝꯅ ꯅꯈꯥꯡꯗ ꯊꯤꯟꯕꯗ ꯅꯥꯍꯤ ꯇꯥꯔꯦ꯫ ꯁꯟꯇ꯭ꯔꯤ ꯑꯗꯣ ꯄꯪꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯉꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄ꯭ꯔꯦꯝꯅꯒꯔ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥꯅ ꯊꯜꯂꯦ꯫ ꯂꯝꯕꯤ ꯊꯣꯡ, ꯏꯊꯩ ꯏꯈꯣꯡ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯄ ꯂꯥꯛꯆꯕꯅꯤ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯁꯥꯁꯤ ꯉꯝꯗꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ"꯫ ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ"꯫ "ꯏꯕꯨꯡꯉꯣ, ꯆꯥꯔꯨ ꯊꯛꯂꯨꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯛꯁꯤ ꯏꯀꯪ ꯍꯦꯛ ꯀꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯆꯥꯗ꯭ꯔꯒꯅ ꯆꯣꯛꯊꯕꯅ ꯏꯁꯥꯁꯤ ꯆꯤꯡꯈꯠꯄ ꯉꯝꯗꯦ"꯫ ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ"꯫ ꯅꯤꯡꯊꯧꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯂꯩꯅꯥꯅꯤ ꯈꯪꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯥꯌꯦꯡꯖꯒꯦ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯒꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯌꯥꯕꯤꯕ ꯇꯥꯏ"꯫ ꯅꯤꯡꯊꯧꯅ, "ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ"꯫ ꯅꯨꯄꯥꯗꯨꯅ, "ꯐꯔꯦ ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯄꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ"꯫ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯤꯖꯔꯦ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄ ꯃꯝꯂꯤ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯂꯛꯂꯦ, ꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯂꯦ꯫ ꯆꯤꯟ ꯌꯥ ꯁꯦꯡꯂꯦ꯫ ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ" ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯆꯦꯟꯕ ꯍꯧꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯆꯦꯜꯂꯤ ꯐꯅ ꯁꯥꯡꯅ꯫ ꯋꯥꯕꯅ ꯅꯤꯡꯊꯧ ꯍꯨꯃꯥꯡꯗꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯦꯜꯂꯒ ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧ, ꯍꯜꯂꯁꯤ" ꯍꯥꯏꯔꯛꯂꯦ꯫ ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯑꯗꯨꯒ ꯏꯔꯨ ꯂꯨꯖꯗꯨꯅ ꯐꯝꯃꯤꯟꯅꯔꯦ꯫
ꯄꯨꯖꯥꯔꯤꯁꯤꯡꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯣꯏꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯆꯥꯔꯦ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯦ, ꯉꯁꯥꯏꯒꯨꯝꯅ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯦ꯫ ꯍꯜꯂꯛꯂꯒ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯟꯕꯗ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨꯅ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯌꯣꯄꯥꯛ ꯑꯃꯃꯝ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯃ ꯊꯦꯡꯅꯔꯦ, ꯃꯗꯨ ꯌꯥꯟꯕ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯡ 2ꯔꯣꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯌꯣꯄꯥꯛꯅ ꯌꯥꯟꯕꯗ ꯂꯝꯍꯥꯡꯗꯨ ꯊꯨꯡꯂꯦ, ꯃꯔꯨ ꯃꯔꯥꯡ ꯀꯌꯥꯁꯨ ꯊꯥꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯊꯕꯛꯀ ꯂꯣꯏꯅꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯗꯒꯤ ꯅꯤꯡꯊꯧꯗꯣ ꯃꯁꯥ ꯃꯎ ꯎꯔꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯝꯗꯨꯅ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ, ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯧꯈꯠꯇꯨꯅ ꯊꯕꯛ ꯁꯨꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯧꯈꯣꯡ ꯇꯧꯕ, ꯂꯝꯕꯤ ꯁꯦꯝꯕ, ꯊꯣꯡ ꯁꯥꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯂꯩꯕꯥꯛꯇꯨ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯊꯕꯛ ꯁꯨꯔꯕꯅꯤꯅ ꯁꯦꯟꯁꯨ ꯊꯣꯛꯅꯔꯦ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯁꯍꯔ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯗꯣ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯂꯦ꯫ ꯂꯩꯕꯥꯛꯇꯨꯅ ꯊꯕꯛ ꯁꯨꯗꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ, ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯁꯤꯡ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯏ꯫ ꯄ꯭ꯔꯖꯥ ꯈꯨꯗꯤꯡ ꯊꯋꯥꯏ ꯌꯥꯎꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯁꯥꯟꯅꯐꯝ ꯁꯦꯝꯗꯨꯅ ꯁꯥꯟꯅꯔꯣꯏ ꯌꯣꯛꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤ꯫ ꯑꯉꯥꯡꯁꯥ ꯐꯝ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕꯗ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯃꯁꯥ ꯐꯠꯂꯛꯇꯕꯗꯒꯤ ꯑꯋꯥꯕ ꯅꯪꯈꯤ꯫ ꯊꯕꯛ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫